I care not today what the morrow may bring, if shadow or sun. Ahingba Nakta, Bethany Diaspora gi just members sing, Chilena marup mapang sing, Jesus Christ gi mingda nungsibagi salam pijari. Isor bu thagat lei ngasi su aikhoi isor gi wahai ngaktang oirabusu online gi khuthangda khoi taminabagi matam isor na aikhoi pu pinabire mayam isa gi leifamda aikhoi isor na loinabiri ngaksenbiri haibasi uba phangi masigi damakta su isor bu thagat sabani aikhoi amuka hanna 1 Peter gi message mathang oina aikhoi taminasi ngasi gi text asina 1 Peter chapter 2 gi verses 4 to 5 asigi manungda isor gi wahai na aikhoi bu takpi tambiriba ibiriba mayam ase aikhoi ngaktang taminasi ichilenau sing aikhoi Christian ama oina amadi Jesus Christ gi tung inba ama oina aikhoi gi thajaba se aikhoi na hek thajarakpa matam nimit adudagi karamhaina aikhoi gi thajaba se leibano natraga karamhaina hen aikhoi chawkhatpano haibase isana adum khangani aduna aikhoi gi thajaba se asmaina yamna pikna natraga sonthana adum laigadaba nate ishor gi wahai na aikhoi bu takpi aduga ishor gi aningbadi aikhoi gi thajaba se nongma gi asum hengatpa thajaba se hena kankhatpa chawkhatpa haibasi ishor gi apambani aduna faith in the Lord Jesus Christ is not static. Adum chappaga lengdana laibadu adumaina laibanate. Our faith in the Savior is alive and dynamic. Aikhoi gi thajaba se ahingba thajabani. Aduga aikhoi gi thajaba se alive hingduna lai aduga hena pangal laiba adugumba thajaba adu oibani. Aduna ichilinau sing the concept of the church is just as alive and dynamic. Aikhoi gi thajaba se hingduna laibagumna church hairiba singlup hairiba asisu hingduna laiba aduga yamna pangal laiba adugumba church singlup adu oigadabani haibani. Aikhoi verse 4 asi paminasi 1 Peter chapter 2 gi verse 4 da smaina aikhoi da ibire Manipuri gi Bible dai pathok chage mi singnadi ta sengnamak langsek laba adubu ishorna di khangat laba mamal yam laba ahingba nung adugi manakta nakhoina laktuna nakhoisu ahingba nung singgumna Jesus Christagi mapana ishorgi mapamda lausinba yaba thawai gi oiba irat pot sing katnanaba asengba prohit oina thawai gi oiba yum sagatle. Ichilinau sing asigi maru oiba wahai asi coming to him as a living stone. Ahingba nung oina aikhoi Prabhu Jesus Christ da changjarakpa natraga lakpa haibasini. Church asi karamaina describe tawbano haibasi aikoina yengsi ahanbada. The church is wonderfully described. Apostle Peter na pajana church singlup hairiba asigi maram masida pajana describe tawbire. It is a spiritual house. Singlup haibasi thawai gi oiba yum aduni. Halsangi oiba yum church hairaga sing aikoina building haiba malay aduga aikoi thajaba sing
singlub ki mi sing asisu aikoina hakchangda uba yaba singlub aduni adumakpu singlub ase hakchangda mitna uba yaba asikhakta nate masi Apostle Peter gi wahai gi matung ina hairabadi it is a spiritual house thawai gi oiba yum aduni aduna this is distinguished from an actual physical building masi aikoina yengba kanda physical building oiba actual oiba aikoina mitna uba yaba yum aduga khetnai magi tongan basi aikoina uba phangi aduna aikoi ayamba matamda common understanding aikoi mayamna khanbase church ki maramda aikoina khanba matamda that is a physical building aikoina mitna uba yaba physical oiba adugumba building aduda aikoina khalli aduga that it is located in a specific geographical location mafam naiba natraga mafam amada location amada lairaga yum oina sagatpa adugumba physical building aduda aikoina ayambada church haiba kanda khalli adumakpu singlub haiba church haiba se spiritual dimension oina su aikoina uba phangbani the church has a great vital spiritual dimension as well aduna masigi matang asi aikoi wakhalda aikoina tatana thamba darkar oya this must be borne in mind and the Lord Jesus himself taught this great truth masigi maram asida Jisu Krista Prabhu Mahakmanasu masamakna aikoida phajana takpi bani singlub haiba church haiba se spiritual dimension laibase aikoina Jisu gi pautak ta uba phangi aduna God is seeking those who worship him in spirit and in truth John chapter 4 verse 24 aikoina paba kanda ta saying na ishor bu khurumba mi sing aduna spirit thawai da amadi achumba aduda makhoina khurum jagadabani haibani aduna spiritual dimension asi yamna ta saying na aikoina uba phangi haibani aduga ani shubada ministry in God's spiritual house hojiki hairiba thawai gi yum ishwar gi yum ase masida aikoi tauriba natraga ishwar gi seba tauriba ministry asigi matang su aikoida describe tawbiye believers graciously describe aikoi thajabasing ase Apostle Peter na asmaina describe tawbani as living stones Ahingba nungsing haibani aikoi asi ishor bu thajaba natraga Jisu Krista gi tung inba believers sing aikoi asi ahingba nungsingumna aikoi bu sangdam natraga aikoi bu describe tawbani aduna a physical building is made up of stones aikoi yum saba matamda nungna saba yum aikoina ui aduga khangi aduna physical building ase nung natraga chek mayam ase punsallaga maduna yum ase sagalakpani adugumna the spiritual house of God is made up of living stones thawai gi oiba ishor gi yum ase aikoina yengba matamda masigi sagatpa asida living stones ahingba nungsing ase changi masigi ahingba nungsing haibasi kanano kadino haiba tarabadi thajaba ekoi Christian sing ekoi asibuni singlup kimi sing asini aduna masida ekoi ishor gi thaugan tawbagi yamna chawraba thaugat piba ama challenge asi aikoina uba phangbani madudi karino hairaga karmaina aikoi thawai gi oiba ishor gi yum sagat pasida aikoi saruk yabano haiba kanda to be alive spiritually aikoi thawai da ahingba mising oina natraga singlup ki mising oina aikoi leibase yamna mathau tai maramdi thawai gi ahingba ishor gi yum adu sagat pada
ahingba nungsing asi changi aduna aikoi ahingba natraga thawaida hingba yamna mathau tabani aduga to be a part of the spiritual house as living stones masigi spiritual house asida aikoi saru yaraga ahingba nungsing oina aikoi legadabani aduna believers form a holy priesthood aikoi thajaba mi sing asina ashengba purohit sing oina aikoi lei aikoi ne sagatli Old Testament gi matamda aikoi yengba tarabadi that was a special privilege given to Levi and his descendants Levi gamagi descendants in the ishorgi sangda natraga ishorgi yum asida ishorgi seba tauba aduga ishorgi thaugan taunana bagi damakta makhoi se special oiba adugumba privilege asi makhoina pibibani aduga masi magi limit laye haibadi it was limited to the Aaronic line and to Levites Aaronic line Aaron gi macha masu sing magi charon suron sing aduga Levite sing makhoi natana atopana masigi ishorgi yumda sangda ishorgi thaugan tauba makhoi kananasu phanglamde masigi Aaronic line amadi Levites ki family khaktana masigi thabak asida ishorna makhoibu tauhalle aduga makhoibu khandokpani adumakbu New Testament gi matamda aikoini yengba tarabadi all believers are considered priests aikoi yamna laibak phai madudi karino hairaga New Testament matamdadi aikoi thajakraba mi khudingma Jisugi tung inba Christian oikraba aikoi believers khudingma ase purohit sing haina aikoi bu ishorna kaubire aduga purohit amagi thabak sing asi pangthokpa yanana bagi damakta madugi ayaba si ishorna aikoi da pibibani aduna aikoi yamna darkar oiba challenge adudi karino hairaga masigi ministry asida aikoina pangtau tauba yade aikoi loina tauba yabagi ayabadudi ishorna pibire adumakpu masigi thabak ase asengba ministry oiba maramna aikoi yamna sengba mising thajabasing oibase yamna darkar oi maramdi aikoi asengba masigi ishorna pibiriba ministry ase pangthokna nabagi damakta aikoi sanctified isa sengdokpa darkar oye aikoi gi thamoi wakhal pukning khudingma sengdoklaga asengba ishor gi tung thajaba Krista gi tung inba mising aikoi oiba darkar oibani aduna aikoi masigi thabak ase tauba matamda aikoi offer sacrifices ishorda spiritual gi oiba sacrifices mayam ase aikoina offer taubani New Testament gi matangda amuk yengdringai asida Old Testament gi sacrificing se kamhaina taubano akoi amuk yengsi Old Testament gi matamda ishorda sacrifices athen pot mayam ase katpa aikoina uba phangi masida kamhain taubra hairaga these sacrifices had to be holy masigi kat khraba potsing ase khudingmak ase senggadabani asengba potsing oigadabani haibani ko they have to be acceptable to God kat khraba khudingmak ase ishorna yaba ishorna lausanba oigadabani kariguma motlaga sengdoktana masigi sacrifice sing ase katpa matamda piba matamda ishorna kaidongai desu lausalloi ishorna yaroi aduna masigi sacrifice sing se ekoina katpa matamda Old Testament gi matamda yamna sengba ishorna yaba adugumba sacrifice oigadabani haibasi Old Testament gi matamda ekoina
yengba matamda masi uba phangi aduna New Testament da akhoi amuk lakpa matamda kari ui in the New Testament sacrifices are still made to God. New Testament matamda su Old Testament gi matam gumna sacrifices sing ase akhoi na isorda katpa asi akhoi loina hujik su akhoi pangthokli Manipuri da irat pot sing haiba tare irat pot sing ase akhoi na isorda katpasi hujik su akhoi adum tawi masida khenari ba haiba bu they are spiritual in nature. Old Testament gi matamda di pot oina uba yaba mitna uba yaba potsak ama irat pot oina katli. New Testament gi matamda di madugi khetnabasi karino hairaga they are spiritual in nature. Masi yamna spiritual oiba mapan thonggi mitna uba yaba khakta nataba aikoina thawaida spiritually aikoina katpa aduga ngasaigi thawaigi oiba nature asi yamna maru oi New Testament gi matamda aduna actually now sing the foundation of the spiritual house ase akhoi gi thawai gi oiba yum asigi yumbi haiba tare or nasai gi foundation magi foundation ase akhoina masigi text asida paba matamda uba phange Apostle Peter na phajana mention dawi masida mahakna pali madudi karino hairaga the foundation of the spiritual house actually is the Lord Jesus Christ himself. Jesu Christa mahak asina foundation oibani. He is the living stone. Ahingba nung natraga nungjao adu Jesu Christa mahak asini. Aduga he is the chosen one of God. Mahak asi ishorna khandokraba spiritual house asibu sagat pada foundation oinena bagi damakta ishorna khandokraba adu mahakni aduna he is precious in the sight of God aduna ishorgi mityengda ishorgi mahangda yamna precious oiba mamal yamba adugumba ishorna khandokraba Jesu Christa mahak aduni he must also be precious to us aduna ishorgi mityengda su yamna precious oye maman yame aduna aikhoi su Jesu Christa si yamna precious oiba mamal yamba adugumba Prabhu adu oihanba darkar oibani mi singna karamhaina ubage haiba tarabadi ngasai koina pathokhiba aduni rejected by people Jesu Christa si ishorna thawaigi oiba yum asi sananabagi damakta foundation oina ishorna khandoi yamna precious oye adubu mi singna mahakpo reject tawi this was prophesied by Isaiah da koina parabadi Jesu Christa Prabhu mahak asibu mi singna reject tawgani yaroi haibasi phajana Isaiah gi prohit asina phongdok lami this was recorded in the Gospels masigi matang asida Gospels sing ase ekoi mathang nai na ekoi paba tarabadi tasengna yamna mayik sengna ekoi uba phange Jesu Christa bu mi singna yabidaba natraga mabu lausindaba natraga mabu Prabhuni ishorgi machani haina magi wapau sing magi wahai sing magi pautak singbu tadaba aduga mabu kari haisera reject tawbase aikoina gospel sing ase mathang pabada aikoina thengnai aduna aikoi gi challenge ase karino ngasi ishorgi wahai na aikoi bu yamna sengna takpire aduna aikoida ishorna khanghaningba aikoida tamjahaningba natraga tawhaningba ase karino haiba tarabadi we must have faith that is alive aikoi gi thajaba se ahingba thajaba oibase yamna mathau tai ishorgi apambani aduga aikoi gi thajaba se hingba khaktana tana strong yamna pangal laiba achetpa thajaba du oihangadabani aduga dynamic
yamna pangal leiba yamna kanba magun leiba aduga kari haisira yamna mana tabak yamna tawba ngamba adugumba thajaba ase oiba darkar oi ichilina sing asini aikoigi challenge ase aikoi thajaba mi sing oire hairaga aikoina prabhu bu thajai magi tung inba singni aikoi believer singni ishwar gi macha singni hairaga aikoigi thajaba se lengdana adum laikhragadi madu mapung phade aduna ishwar gi apamba ishwarna aikoida tawhaningba adudi karino hairaga aikoigi thajaba se hingduna leiba thajaba amadi pangal leiba aduga yamna shakti leiba magun leiba thajabadu oigadabani haibani aduna aikoi silinau sing the diaspora church aikoi chaithoktuna leirabasu aikoi hakchangi oina mafam amada pullaga mafam amada ishwarbu khurminaraga sakmai unaraga aikoi sumaina chathaba yadragasu matam mafamgi matung inna aikoi tongan tongana chaithoktuna leirabasu aikoina kauroidabadi we are living stones aikoi ase ahingba nungsing aduni aduga we must come to the Lord Jesus as the living stones prabhu gi nakta aikoi changjarakpa matamda prabhu gi mafamda aikoi lakpa matamda ahingba nungsing gumna aikoi lakadabani ahingba nungsing oina aikoi changjagadabani haibani silinausi let us learn how we can become a spiritual priesthood for the Lord aduga aikoina Tawaigi Ishorgi oiba Tawaigi yum ase sagatpa matamda aikoi ahingba nungsing oina lakpa khakta natanana aikoi prabhugi yum asida Tawaigi oiba mafam asida aikoigi thabak lei aikoina tawgadaba aikoigi thodang lei haibasi aikoi kauroidabani karamba thodang spiritual priesthood for the Lord Prabhu Jisu Christagi damakta aikoina hotnaba aduga thabak tawba magi seba tawba mising thajabasing oibase yamna darkar oye ishorgi aningba apamba aduni aroibada let us offer sacrifices or spiritual sacrifices of a dynamic faith aikoina Prabhu da katliba irat poching se nasai haikibaduni mitna uba hakchangi oiba potsaksing adunate thawai oiba sacrifices sing aikoi offer tawbani karamba sacrifices sing no haraga dynamic faith oiba yamna kanba chetpa thajaba adu prabhu ta aikoi offer tawgadabani aduga of deep songs of praise to God aikoina ishorda thagatpagi isai saktuna yamna magun leiba natraga ishorbu harauba nungaiba apenba se aikoina phongdoklaga ishorgi nungsiba ishorgi thaujal ishorgi loinabiba ishorgi ngaksenbiba mayam ase khallaga ishorbu thagatpa aduga aikoibu ishorna magi thaugan taunanabagi damakta thawaigi oiba thaugan asida aikoibu sinabaga loinana masigi offer ase aikoina sacrifice ase isai da oina mabu thagatpa isai ase saklaga aikoina khurumgadabani aduga of meaningful ministry to those who are in need aikoi ishorna chanbiduna Jisu Christagi maramda taduna aikoi thajare thajabasingdo aikoi oire living stones oina aikoi thawaigi oiba ishorgi yum ase sagatpada aikoi saru yai adumakpu taibong pan asi yengba matamda aikoina leiriba mafamsing asida aikoigi kairoi lekaising aduga aikoigi imung manung singi maraktasu yamna gospel ki maramda takpiba khanghanba darkar oibasi aikoi uba phangi adunadi hojiksu ishorgi maramda tagadaba tahangadaba natraga yamna need oiba mi mayam ase leiba maramna masigi thabak asida aikoi mai onsallaga aikoi kanna hotnaba kanna suba mangraba thawai kaya bu khomlaga prabhu gi mafamda purakpa
ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯪꯖꯔꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯈꯛꯇ ꯅꯠꯇꯗꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯨꯁꯜꯂꯛꯇꯨꯅ ꯑꯍꯤꯡꯕ ꯏꯁꯣꯔꯕꯨ ꯃꯁꯛ ꯈꯪꯍꯟꯕ ꯇꯥꯛꯄꯤꯕ ꯎꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯈꯨꯗꯤꯡꯃꯛꯄꯨ ꯇꯧꯕ ꯉꯝꯕ ꯏꯉꯝ ꯉꯝꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯕꯣꯔ ꯑꯗꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛꯀꯤ ꯗ ꯑꯩꯈꯣꯏꯕꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯗ ꯉꯥꯏꯍꯥꯛꯇꯪ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯋꯥꯡꯊꯣꯏ ꯁꯦꯡꯊꯣꯏꯔꯕ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯉꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯆꯥꯅꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯕꯨ ꯇꯥꯍꯟꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯊꯧꯒꯠꯄꯤꯕ ꯑꯗꯨꯒ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯕ ꯀꯟꯈꯠꯍꯟꯕꯤꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯂꯥꯏꯕꯛ ꯐꯩ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕ ꯉꯥꯛ ꯁꯦꯟꯕꯤꯕ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯦ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯕꯁꯨ ꯅꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯥꯅ ꯊꯛꯅꯕ ꯂꯩꯐꯝ ꯇꯨꯝꯐꯝ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯄꯤꯅꯕꯤ ꯑꯋꯥꯕ ꯀꯌా ꯇꯥꯔꯕꯁꯨ ꯊꯦꯡꯅꯔꯕꯁꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯉꯁꯤꯁꯨ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯍꯥꯛꯅ ꯁꯥꯡꯍꯟꯕꯤꯗꯨꯅ ꯊꯝꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯗꯨꯅ ꯑꯩꯈꯣই ꯑꯁꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯏꯁꯣꯔꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯒꯠꯄꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯈꯠꯍꯟꯕꯤꯌꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯦꯟꯅ ꯍꯦꯟꯅ ꯊꯥꯖꯕ ꯑꯁꯤꯅ ꯑꯆꯧꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯄ꯭ꯔꯊꯅꯥ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯈꯪꯗ꯭ꯔꯤꯕ ꯌꯤꯁꯨꯒꯤ ꯃꯔꯝꯗ ꯇꯥꯗ꯭ꯔꯤꯕ ꯀꯌꯥꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯁꯟꯗꯣꯛꯄ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯈꯪꯍꯟꯕ ꯉꯝꯅꯅꯕ ꯄꯥꯡꯒꯜ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯞꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯅꯍꯥꯛꯀꯤ ꯊꯥꯒꯠꯄ ꯇꯠꯇꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯃꯄꯨꯡ ꯐꯥꯅ ꯈꯨꯔꯨꯝꯖꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯃꯇꯝ ꯈꯤꯕꯤꯛꯇ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯥꯎꯗꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯄ ꯉꯝꯕ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯈꯨꯌꯥꯈꯥꯗ ꯆꯪꯖꯕ ꯉꯝꯕ ꯅꯆꯥꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯥ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯔꯊꯅꯥ ꯑꯁꯤ ꯀꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥ ꯑꯁꯤꯕꯨ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯣꯟꯗꯨꯅ ꯅꯤꯖꯔꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ I care not today what the morrow may bring, if shadow or sunshine or rain. The Lord I know ruleth o'er